US na Iran da nuclear site mafam ahum da bomb thadakhre. Middle East da chauba lanfam amadi soidana oirakpa yabagi phibam leire. Haukiba Jun taraga humdoidagi US na back tauba Israel na international law thugaiduna Iran da attack taukraba matungda Iran na akanba mawongda Israel gi military facility singda khut thaduna lakhibani loinana Israel Iran gi lan asida USA na direct yawrakadra haina khanaramba adu ngasi US na Iran gi nuclear site ahum da attack tauduna US so lan asida hakthengna yawsilakre. US ki President Donald Trump na social media X ta thagalakpa post amada aikoina mapung fana mai pakna Iran gi nuclear site ahum haibade Fordo, Natanz amasung Isfahan da attack tawkhe. Karigumba attack asigi Iran na retaliation tawraglagade America na ngasi tawbangamba utkhiba dudagi hena chawna mayoknagani haire. President Trump na Fox News ta hairakpagi matungin na Iran gi Fordo nuclear facility mapung fana bunker booster taruk thadaduna thugaikhe. Aduga Natanz amasung Isfahan nuclear site singdana mile chamri lapa mafamdagi American submarine na missile kuntra kapsinduna mapung fana thugaikhi haire. Iranian TV na attack aduna nuclear radiation thoklangloy amasung all enriched uranium has been removed from nuclear facility in advance hairi aduga Iranian nuclear official singna de attack aduna underground da laiba facility singda damage tawde haire. Iranian Revolutionary Guard na Middle East da laiba America gi base singda target tawgani haikhre. Israel amasung Iran gi lan asida US yawsilaklabani na Iran gi Middle East da lairiba proxy singsu lan asida yawsilaktuna Middle East da chawba lanfam ama oirakadra haibagi mipaiba poknare.